ख्वाई पुनमकपु अहनबमक्तदा MM na taramna okchari MM Entertainment Manipur ngasi amuk mayamgi mafamda puduna lakchariba film asigi maming Khangpokshang gi Sa film asi chaliba chahi 2025 ki May gi first week ta release tawgadori film asi action thriller romance drama category gi Manipur gi movie amane film asi adukki matik fazaba mayamni yengba matamda adukki matik pianba haibadu oigadori film asi gi trailer yengba matamda mayamna khangbiram lagani film asi gi trailer yengba matamda mayamna suloina ubire film asi adukki matik fazaba yengba matamda nungai haibadu oigadori film asida ulliba fighting scene amadi fazaraba mawong kya amadi fazaraba mawong kya si yengba matamda adukki matik pianba haibadu oigadori film asi nauriba artist sing na ta sanaba film am oiri film asi handaki chaliba 2025 ki May gi first week ta release tawgadori hojik tawgadori ba 10 amadi 12 ki exam asi loiraba matungda release tawgadori haiduna khanghanba laikhrabani film asi gi director story screenplay Naucha Sanano Oiri film asigi cinematography na Amber Jerimai film asida marui basaktam langli basingdi Ratana Akash Huidrom Lalitabi Indu Lilabati Mema Mombi Lakshmi Malyam Nganbi Silvia Sadananda Prem Sharma Lukhoi Kaboglei Inaucha Prince Sharma asina singbane film asigi singer na Kennedy Kuman Khangpokshang gi Sa hairiba film asi adukki matik fazaba mayamna yengba matamda pianba haibadu oigadori film asida ulliba scene sing asi adukki matik fazaba film asida ulliba fighting scene na chingba adukki matik yengba matamda pianba haibadu oigadori Naucha Sanana puthokpa film haibasitabu mayamna adukki matik pamba yengba matamda adukki matik pianba haibadu oihalli mahakna piba direction adukki matik fazaba amukto utriba tonganba mawong ama haibadu oihalli nauna film ba kumningba art pu pamjaba kaya amasu mahakna takpi tambiduna puthok leibani chaliba chahi 2025 asida Khangpokshang gi Sa hairiba film asi release tawgadoriba asibu mayam pumnamak yengminaduna film asigi fazaraba mahawadu punna lawminasi Khangpokshang gi Sa Punshigi chelda tau thariba ai